apang thaunada migi kem te chenjel laga thawai thaduk pudo madudi asing bane ne lobu yade ko siradi maram chana sigadawni ko siradi maram chana sigadawni mina nongmai kapai ngai marak tuda idi nathawak phanna chatta di pairak pamaruna pan bai je hauna bini mina nongmai kan ka pe hai tari noi idi karu to yadro pakthar le yadro mi khwai pakthar nari noi kadoi pakthar de noi de nongmai namma ka padir te na chang tana bai na ka pi ni moi su blank fair to de mingon na kapsal li lan mak chang ge hai tari khara khang tai khara hai tai wakhan khara sana tai nongmai kap thore ngi matam du da ai karma na karma position da lei ga da ga du khang tai. The next day later en hodamba nang kari oirige nang nasagi sak tak chok jab chak manare nang nasa kupini Christian lain chatpane hana nasa nu phok chare nang na mani pugi senglaba ima leba ki iram dam sigi nang kari khangma leidana kayam sire kari tori kari chali kari tori haba amta su khangdaba nang na laiton charu pande matagum nang na pangam na ngangbado akoi na lawroi nang katai deno kari no khoi masak nu na khangi maram aduna maitai desu akoi Christian lain mingwa mayam su yawi adubu akoi kaisu kai de mai magi apa mani mai magi dharamani adubu niyum chumna lining adobani nang na senglaba ima leba sida Manipur sida nang kayam yam na khangana Manipur ki situation ki manung nang kari lumita lamna kari tauri kada kayam siraba kari tauri kari su khangdaba nang na pangam na ngambado yaragadi athu matamda ol marangi sesol unki makamda tangkai phato ki manung chamjak kragadi nang aphabo oroi nasana ningiba laidusu nasana su pura sen thaba manghan baga chamanare maram aduna athu matamda tangkai phato ki manungda ol marang seso puno ki makamda athu matamda chamjak kragadi Nasagi nama napa nasagi landing phau khangja banang na masa kaina bagi masa ngauri ba akoi se sidai nang na paratam bi bagi kari athalai ge nang kari oige athuba matamda media ki kutang da nang sengdor ta bataragadi mama kaya na namonda nagi nathak kari toroke do khalaga yemu pi ba angang siri manipur da jiri dagi siri akoi mauna hajing siri isa siri akoi ne thengnari ba sida nangi tungan ba nagi napa napu masa khangda bagi lam satuna na media da puthore imarang kari gino athuba matamda sengdor tragadi nangi nathak ka khoi na tawba ya ba action Kodamba nang na tawiba thabak to aikoi na kari tawrakani hadase nasagi laning go masa khangjadaba du dharma khudingma khudi aikoi ni ikai kumnai tawadabu nang na Manipur gi prithvi gi mafam kadai da lotani athuba matamda isa sing na haise asi deadline se da singorok ta bataraba nang mama odi kaya nang go numit kaya ni da miya mama ga puthoga nang go aikoi na kaidauge habado nang na sana bhap taw aduna ngasi iramda Manipur sida masa kaina bagi mapuroi ba kaina bagi mapa kaina bagi tentha kol marak sida nanggi dharma bu amadi aikoi maitai gi I amagi nungsiba khaita ba mok chen da ba makai nangna dumaina tawdo hairiba sasing na hairiba aikoi moirangi apunba district gi apunba committee sina athuba matamda tangtra ni pan det line piri ba se masida sengdorak ta bataragadi Nanggi ning ba lai do ning jao roi na. Sino ka na ba? Sino ka na ba?